Manipur thokliba irang ase chahi ani mapung farakpaga mari leinina hayeng May gitang ohumda Pangthokkadouriba meeyam gi mifam asigi semsaba ayam loide mifam asida leibak meeyam yaiphanaba Punna Warep Louminnagani haina COCOMI gi Convenor Khuraijam Athouba phongdorakli Hayeng Pangthokkadouriba Manipur People's Convention on 2 years of Manipur crisis haina mingtonba meeyam gi mifam asiga mari leinina ngase lamfel patalaiba COCOMI gi office ta lup asigi maru oiba thomi kayana sarukyadna paugi mifam ama pangthokre paugi mifam aduda COCOMI gi Convenor Khuraijam Athouba hai irang asi hayeng May ahum asida chahi ani mapung farakpaga mari leinana Pangthokkadouriba meeyam gi mifam asiga mari leinana thabak thoram sing semsaba losilakle mifam asi hayeng ayuk pung 13 makai taba matamda Khuman Lampak Sports Complex ki indoor stadium gi mamangda leiriba parking ground asida pangthokane mifam asida tongan ba lekai singdagi meeyam na saruk yagani haibagi pau pirakpa leire mifam asi achauba mifam ama oigani thasei mifam asiga mari leinana meeyam na lambi chathok chasin tawbada hena khudung chanaba traffic control police wing ki SP amadi Imphal West District ki SP ga loinana apunba mifam ama pangthokna khanaba leire haina mahal makhataki Tang ahum sida Pangthokkadouriba Manipur miyangi apunba mifam Manipur People's Convention on 2 years of Manipur crisis sahi ani phajalak pagaloinana sahi ani chapchana mapung phawi numid asida numid adugi sahi ani pharak pasigi iroinana koi miyam ga loinana Pangthokkadouriba Manipur People's Convention asigi damta sem saba punamak ayamba koi losinjaragle aduga haiba thoram asida leibak miyangi oiba koi paikhatkadaba thabaksingi matangda warep launanaba honagani aduga ayuki pung 13 makaidagi haujaraga koi pangthokjagadaba adumlaba mifam ase koi Khuman Lampaki koi mamangdasu haijare Khuman Lampaki indoor stadium mamangda leriba parking space aduda koi sinjagadabani aduga nungdang wairam pung 6 tana tanglagi nongpok thongda koi leihidraba irang asina maram oi leihidraba thawai singsi mafamda koi maira katpagi tharum chamaga koi sinjag mifam asiga mari leinana meeyam gi chathok chasingi matangda palladuna COCOMI ki co-convenor YK Dhiren hai mifam asila saruk yaba lakliba meeyamna Khuman Lampak Sports Complex ke awang thangba gate mapan suba IRB leiriba maikaya somdegi changane gate asina meeyam gi main entrance ogani lamdam asigi tongan ba maikai digi lakpa gari singna gate asida changlaklaga complex asigi manungda leiriba ahangba mafam sing maru oina main stadium gi manakta leiriba mafam singda gari sing thabigadabane mifam ase maipakna pangthokna ba hotnabada lamdam asigi Transport Association na achoba thodang lobiyo awa ana kaya leiragasu lebakkidamak ni khanduna meeyam na mifam ase mapung fa na ba hotnasi haina mahal makhataki My People's Convention asi saruk yaba lakadaba maruiba lundam sigi nioi singi maruina gari sing haitare koi lakadori gari sing sigi maruiba main trans haitare changbom si koi Khuman Lampaki main stadium ki delaiba 9 ARB ki main awang thangba ringpurot ki from site leiba koi ki 9 ARB ki main gate ne khangnaba aduda entry gari punamaki entry si aduda tawgani aduga stopping point amai koi biji ma fa koi ki function to risi yodinga da koi ki leiba main gate main stadium sang gate da junction lakanda lei laiba gari khudimaki park stadium manung da loina tawgani lanai gari la kusingsu isa gi lanai gari porpa maramdi hariba posi mi mayam si Manipur gi tongan posi si langno wona bada punamak tai koina gari gi khudongchaba piba transport ki khudongchaba piba ngamdabana maram morakanda tangai fataba khara rapa tongan ba khudongchaba khara gi COCOMI na arrange tawjaragasu leiriba gari lakadoriba gari singsi lekai club ki mera paibi gi sinau singna biar toraga lakpigadaba gari ni aduna awa ana kaya leiragasu isa gi position dagi ekwe leibaki ni khalakanda asumba Masi langna bohna buka isa na ngambal level da hona bidon sebuah view ni dilawan cetul kota
ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯗꯨꯗ COCOMI Women Front के Convenor RK Tharaksana na hai Hayeng Pangthokliba miyamgi mifam asigi yengduna Hayeng numit asida makhal amatagi harau kumai ki thabak pangthokpiganu Hayeng Pangthokkadouriba miyamgi mifam ase yamna maru oiba ama oibana miyamna sintha lepiduna mifam asida sarugyaduna iramdam asigi yaiphanaba gidamak chap chaba warep ama louminnase haina mahakna makhataki Convention asida kogi tamtam sida lebiri bisi nauchina makan amatagi harau kumai habedi lila isai diba makan amatagi koina harau kumai pangthok chahaningde adun hayengi oinadi hanana kogi schedule lobigi banna program leiba oraga chu postpone tawbiu hayeng khaki oinadi harau makan amatagi harau kumai se pangthok pigano haina kogi namdam sida leiba ima sing maya pai sing adugo kogi section khuding mak koi COCOMI gi men gi maike dagi appeal tok jabo loinana pangthok pijana ba hajari I me gi tang hongi koi masigi people convention si yamna maru oiba amani na khanjaba ga loinana hayeng gi oinadi koi sintha si koi gi lekai gi bu oirasu adu kaithen sing gi oiraga su hayeng si di makan amata gi sintha si pangthok peranu hairi be mifam si da yawi dana koi punamakna warep si louminnara kamda koi COCOMI support tawbiraga akoi sintha singje lepi dana yabiyu